Mau naha ama tumlingaida naha ama nanamduna phamlanakhre ngasi March ki tang marida Manipur top channel digi Kaksing district ki Hiyanglam police station kon mapam amada hawkiba February ki tang punga mangada nupa masa ama na tumduna leijabi mau naha ama masin mention mamasung makhum kut punsillaga namduna phamlanakhre police tagi phangwa pawnai numit asigi ayuki pung 12 makhairom tarakpada Hamung na tumduna leidibi mau naha adugi mention duna thamliba masin adu leng otuna nanthoraklaba matungda manembok tanana ba lawrakpadagi nupa masa adu maphamlo thadolaga senkhrei mauna aduna nupa masa adu khutakta kanano haiba masa khangba ngamkhide adubu mahakna mauna adubu phamlanana ba thawrang tawbada gari gi so tahobadagi mahakna purakpa gari adu tonglaga nanthoknabagi tanja laikhide maduna maram oiraga makki gari adu hondoklamkhi tungna gari adugi so hangdoklaga RC book to yoramba gari adugi maming mathasing thikalaba tungda nupa masa adu masa khangba ngamkhre nupi aduna mahak punamduna phamlana bikhre haina Hiyanglam police station da wakatlaba matungda nupa masa adu fare mak sahi nauriba angang oiramana Judicial Magistrate Thawbal ki thausu puribe Imphal West ki Chief Judicial Magistrate ki court tangsi pothorakre madugi tungda court asina angang adubu juvenile home da thamnana ba yathang pikre police na di angang oirabasu mangna satharimnaba thawdong sing adugi damak wangpong sathanana ba numit mangani gi police custody da remand pibina ba court hijaki Ayogi report aduna mahakna pallibadi police na accused na adu phagatuna numit ni police custody da remand laktokhrabani loinana mahak ki mathakta police na wangpong sathabada mahak ki mathakta siriba maral sing adu yajakhibaga loinana thawdok adu mahakna sathakibani haina phungdokki maramasina case adu gi makha taba investigation sathanamgi damak numit mangani gi makha tana police custody da remand pibinaba player tokhibani nakala maromda defense council gi makai gi accused adu sahi 19 makha da leiba juvenile ni maramaduna tangai fadana pu makha taba case adugi khongthang gi damakta observation home da thamjinaba player tawki court asina nakal animaki submission sing amadi case record sing kupna yenglaba matungda accused adugi mathakta obfuscation test tawnaba police ki player adu ayaba piraduna observation home da thamjin khibani hairi